Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglawbirasi video call da rong tabi kunmanga suba tangka wakal na khanjarui nangi nakari yetlaroi thamoi nadi ayaba bibidi thamoi sina wariba kapliba nangna ibu mirai rambagini lapthok lagi haina khanki basilaiti kakthok lagi haina ningki basilaiti atopa kanabasu nungsiba ngambagi pangal thongna dasu aingonda yaudi nangdi aigi punsigini aigi thamoigi nungsi thaibini thawai asini hingliba sisu nangi damakni aigi thamoidi yauriba nangi saktamni aina nang nungsiramdraba tamlamloi nafamda thamoigi mapause phonglamloi nungsi haina nangna di khanglamloi aina nangi dama kayam wazaba nangbu kayagi matik nungsizaba ngasi exam numit starami larik ta thawai yauzaba kayadi ayuk nganta hauduna larik panabasu kongaini ahing tumdana pabagi nongalamda ngahak tumsinkibasu yaudaba natti kaya amadi exam ni haina thawai wana larik khakta honajai atopa thabak khana yengdi kaya amana larik ti paning pabadi sangjadabasu yaudaba natti masigi tayonabada thabaksu suhan bidaba larik khakta honagadabani haiba singduna लारिकता पुकनिंग चंगदबी तुम्बगा चाबगा फोन मेटपगा मतम अरेंबदा मांगहनबा कयासु याउरिबनी मखल मखल कयागी मियोय कयानी इमा लेबाक्सिदा लैरिबा ngan baso yung nganta hogatuna magi kada larik paribani seligi mapausu hangning pau fawudi fangdri ngarang selida call tawba disu switch off leiba maramna pau phongna bangamdri ngasi exam thokpo ibagi seligi damak yamna pakhatcherami ngarang accident to haibadu kayam tina soke haibasi madi hauzik fawba khangba ngamdri aduna su hena pakhatbani thina soklam labadi exam thaba ngamlarui hainasu mi pairai wakaledu nungaita ngasi thokpa subject tu faktuna kanni yingli magidi thawai nungai trabadi ras kawari sanaraga awa nungai khuding pawdam jabani rasta call tawrai amadisu ayuk nganta sida waiting ga leirami nganba phone toksilakpa duda pairaga conference pirai kaino yuksidabu wetangalarisibo ngasi exam ni kawrabo ekhoi bimana wispibagi phone torpani e kanai bimano huai gi bema kanagi oidino aigi natradi nganbasu kyan taramali noktuna laknarai yade ko midi ngantana wiskapine ngasi gi subject to letter ga chatoi male soidrobani adubudi ai hairidana noi bimado phone pairibo pairi fare wari sanazaro ai sithamage nangdi natuga phone toroktro tarokteda tangna phongba tanjani ngahak wari sakige loirakanda taroke aidudi hoi ado ichendubu marolgamda tholoktrise nangna insiliro ai insindeko thase sui kaina tapna khumlai nei wari sabado yetningdraba aduini lai khoirumbada noi herodangi yawnu aigi su khara yawro he yawri ne dada hoigisu ngahaga sunna wari sanaraga phone thamle ngan basu larik tamai onsinkre somdana kamdauri ayuk nganta haudore haina isau tawna larik mangda thamli pabra pabadi natti sum yengliba haiduni mama mapa anina saudanaba blanket supchinduna phamungda kulli aduga mangda thamliba larik to kangduna yengli matawadu awuba minadi puninggadaba matawni larik haiba larik se yamna hainadaba potsak amagumni khaliba nupi manadi upai lemandabagi tamliba pariba haibadu yorabani larik tu yengna ngarang nganbana hairakhiba wahai singdu ningsingduna amuk nokfet tawjai larik tu paikhatuna maidu kupsilaga mangla namada tawduna laikre harauna mutsaгаленgai tanjaduda nungaibagi tanadu phone khinglakpagi makolna thugairai larik to laktana hekta langshili aduga phone paiduna yengi call lakliba adu searchinglen thaba number do oirami lariki wa palakani khanbada call dudi painingdrabani adubu magi phone paidrabasu mapada soidana tawrakani khangbana call adu pairai hello sir
Larik padrabo. Sylvia se tana kumlai. Pari? Aido ngahak lauro. Ngarangsu hakjangam dabana larik tahaudre. Yarni sir. Sarak jangam drido potharaga leyo. Kem tawdrida fare. Oh. Ado exam loiba numita sarna wa ma haige ko. Kai wano sir? Kem nati exam loiba numita oin hairage. Hauzikti larik to kanna pau ko. Kanna pabada khanawga sinare sir. As nangdi kanna pau hairena araibi thadana khekthari oire. Sarnadi kanna pau na haile. Adudadi aisu hekta khanawga se pokhai khai parabani. Jinglen noglai, Sylvia sin noglai, aduga mukasu hairei. Sir, amuring du leitro. Lei, inagda kulli. Musumu mangre, sir gi amuring du. Nangonday di hele fazaba. Sylvia kanna nokthorei. Musin mu bahagdong dugadi aiga changdam narakano sir. Fazabi am saning bai wani ne. Sumtoina lakna raklabanina oza oizarasu icham chamna fagi zugai kaya tauduna wari sanazai. Jinglena mabu nuksizai magi makoktadi sumkan khandi. Jinglena ingit irang khara utlabasu Sylvia henjina khankiba laiti icham chamna lakna jarini haina khandoi. Somdu selidu ngarangi accident tuna makutu khara sokle yamna ka hena sokpadi nate makut oigi khuzingdu khara khazik sokpani atai masadi sokhaudri. Mamana machagi makut yengtuna pakhatchari aduga mapuribadu sauzai. Napase handakti kainomi tawda tawi yumsida halakani khangdre. Ichagi exam tharise karino kadaidano se sung ingkhidre. Karibu tawribano khangdi mai chekonsina hen krabra khangdi. Sally sukumlai. Mama yareba ai kai sokpa nate. Mem thoisu yamna sokhawdaba oibagi pharini soklamnadi kamdauba. Si thoktanaba aina napada dum haikhrasesu nangna yade he. Babana thabak chile haiduda yaningdraba aduini. Magi thabak ni henbro. Yengu ngarangsu hospital da ngahak khaktani laklami bado. Aduga paisa piramaga hankriduni. Ichasi kayam kana soke habado hanna yenglamdine. Mama, kaisi yamna sokti khangbagini babana hankrido. Ai kaisi sokpasunate mama nangna pakpada pakhale. Pakhatrade. Exam matam na halaklani phamna ne laik to ngahak yengo mama nangi chana ba semluki. Hoi mama. Pungsu hauzin kiduna exam chatpa matam oire haiduna magi loishinari asumna ngahaki matung school su yongnarakle. Sylvia su chatna ba loishilaga phone yengduna ngan bagi miss call lakpra haini yengi natawan toraga WhatsApp amuk changduna message ka tharakpra haini yengjei adubu tharaklamdi. Amuksu magi chat changduna lasin kaya lalai gi haini yenglai. Lasin today 7:45 am. Ngasi gi online leirame di khangli aduga message ama phawba tharaktabadugi wakhaldi nungaitaba khazik phawi. Amuk status kai legi haini yengi kana amagi hanna yengdi ngan bagi hana yenglai. Set song video ama thamlammi caption dana asumna iri. Nungcthoi ai nangi damak tawai. Ngan bagi status tu yenglaga ngakpa fawi amuksa harauzei magi damak ni khanduna mangonda Nungcthoi haina kaubanina status tu da haribadusu mani haina khanduna thamoi du harauzei magi damak asi yongna khanbiba khana haraubagi pankhai leikidre. Pung kaya da thamlambano haina pungdu yengi yesterday 11:50 pm pungsingduga captionduga munne yengi pungsingdu ubadani amuk nungaitaba farakliba maramdi asuk thengna kanaga wari saraga leiriba magi damak waba oirabadi mangondana karigi call taraktriba Nungcthoi haiba wahai sinadi amuk mangondani haina khalli karino khangdaba wahang mayam ama makoksida yomlari adubu pumnamak si thoina khalludri mangonda oiramgani khanna harauna nungaiba mut amada leikri asumna masu mapana school fawa thinbiramlaga halakpagi lambida jam oiduna gari dung hak panduna leiri gari paring lingli badugi manakta tompoksu yorami ngaiba ngamnadabagi maning thangba gari na khara thogalakpada tompokki gari maningda thenglai tompok sauningna gari mingsel do haithaduna makok lithoktuna tungdo olaga laurai
Noidana ti chilise ekhoi si thoyam na chinba mini ngai ngam dabda tawno. Wahai adu hairamlaga mamai du leithorakpada nakalda ibohal gi gari su khamlibadu hek urure mamit adu laukthokduna munne yenglai ibohal su haifet yenglakpada tompok ka hek mayok narure ibohal ingangai mamai adu hitleiduna tompopu sinadaba saduna jumdringna amuk yengi tompok machilbana ni du jinglap tawna harau minok amanok lai minok sigi marumda kari wari bu leiriba gari dagi hek kumtharaga ibohal gi manak yungning ba faurai adubu matang chade khanbana kha chiklaga khangle matam kuina dagi amuktang haina ninglakpani ngasi thajilana thengnaba sidadi tompokti harau bana lori adubu matang chadaba sigi khalagadi nungai jaramdi ibohal su tompokpu urubadagi ihei heinadaba pakhatpagi mami tari maithongduda kari maram gi bo oirigaba asumna green signal du piraktuna magi thaunakre ibohal su kari adu yangna thogatkre tompok su kadom mai ki chatkiba yenghaunaba kari adu kanna thauduna tanarakpani adubu kadom da thaukribanu khangaudri adubu karimnaba minok amanoktuna machinda tapna solai Tompok aise handakti kaya da laibak fagraba ningbase matang thunglakpadawna tawri. Ibohal nangna jingnaribado chumbe haina nongmadi nangi mangda leptuna nangi jingnaribado soidana kokhange. Somde ibohal su side glass mingselduda tanaraklibrah haina toina yengi tanarakpagi samil fangdaba duda kharadi chaning tari adubu wadabadi ngamdi tompok magi aningma pamba kudak ta tawdi kona tapna pangthokpani haiba chapchana khangi aduna wadabadi ngamdi ngasagi tompok ki karimna minok ka loinani yenglakkiba mityeng adu mayek sengna takli soidana ibohal bu thirakini haiba Satra satri singado mahi gate wangmada lepnaduna exam hobagi pungsingado ngainari Rebecca hoisu Sylvia hoisu leptuna leiri Sylvia gi anxiety oiba manma matawdubu munna yengduna Sanathoina laknarai nupi se maithong makalamna uida ngasidi Sanathoina laknaribadu Rebecca su yoksilai Hoine aisu khalini masakase yengune nungsidra ngaside Masakpudi hana desa dum nungsibanini aduda ngasina kara henbagum tawi Makoy aniduna haribadu Sylvia thoina tasinde wakal amadani leiriba mamittusu koilei leiduna yengba lepte Tasengna Sylvia ngasidi masadu ipapakali excited su yamna oi hanadagi thengnakraba khangnakraba oirabasu nungsinabadaidi ngasina hanba oidini nganbaga thengnadoribasi aduna charangnaba amadi adumak fauri Mittuna yengliba dusu nganbabuni lakbra haina wana yengjariba uningmanasu masadu ngaurabani Sylviana leileiduna yengliba du ani dusu khanglibani aduna amukasu hanna laknarai Laktribani ne yengbada choktuba mittuba Sylvia si kaina kaiba Sanathoina Mi kairi asing bade hek hai Rebecca nang sisuba Sylviana Nabani siriba ko Hauzik phaba lakti haiduna mapukningda sonjai mi atopa lakpa ubadasu nganbabu yauribra haina mitna huran yengjai Khaurangna ngairiba adubu ngairiba mahakti ilak lakti adugi mahut atopa satra oina matang yoksilai Lakmandaba duda thawai duwaraduna yenglarogi khanna tumina lukthajai oiramgadra haina yengluraga atopa mi hekta oiramba duda mathwai du nungaitabsu fauribani Jingkai koilai Sanathoina khangai hairakpadu tabada Sylvia luktharama maithong adu tapna yengkhalai Laptakna gari thaurakpa du ubada mihun chongba horakle ngasai makai wana ngai jaramba du hauzik uba phangbasidadi nungairamdaba khudingmak mangkre haraubana mahut sinkre adubu magi chonghaidaba mihuladudi adumak chongli Rebecca Sylvia da michi khachilaga Sylvia momono e ngan boisi yoksilakle gari du mapam chana khamlamnaga gate tamna changlai tanjadu da bell sutarakle Rebecca gi marumda Sylvia leishilaga ngan mana lakliba du yengli Rebecca na
Lotna yengdrasu phone adum yengba yadro. Nabanibu koinare daine. Sanathoi nasu. Hoine koinare daine amuk ikaisina leranu. Mi haudangairi aduna ikaizarini yam laknabiroranu. Rebecca ga Sanathoi gana laknarini phagini kaina tauridu tasengna Sylvia ikaibasu fauribani. Sanathoi na Sylvia gi nakongda tapna chirol taurai. Horene answer script ta question number 1 gen sadane ngan bani ileramni. Adhi muk hendoraktana question number 2, question number 3 loinama ngan mangak tairamni ko. Sylvia tapna makhol thokna noklei. Asumna satra satri singdo nupagi tongan nupigi tongan line oina leptuna amamam to oina check tawraga changhalli. Sylvia na lepliba mapada ngan basu lepami kaubasu ngamdabana lotna yengzabasina magidi mathau oiri. Ngan basu mamanabasinga wari sanaraga leithorakpada magi mapada Sylvia hoi leplibadu uraduna nokfet tawna Rebecca da oina onsinduna kaurai. Not kyam purokpa. Rebecca su nokfet tawna khummi. Kadai deino da purakte. Ngan bana amu. Nupi di not yam pugan badai ne. Khoi di pujarakte ko nang di kyam purakpa. Ngan basu nokmi. Puram do man brane. Mande da. Loini ram doina tro. Haibo hairadi loini ram adoini hekta. Sanathoi da muk ansindana hangi. Nangdi. Sanathoi su nokfet tawna khumlai. Full stop koma faba amata chithadana iramadawni. Somda humduna onsinaduna sanariba wari du taribani. Nupi mana kaubu ikaidana kauraktrabasu nupa manadi hana kaufam thokpani. Adubu thausadabagi maongda makoiga onsinaduna wari saraga leithokiba aduda Sylvia di kairaduna nakalamada mamai leithoktuna lei. Mabu kaurakadra khana ngaizabadusu kaubiraktre mamanabi aniduga oina sanaduna leithokre. Sanathoi gi mangda Sylvia lepani. Sylvia na tumina leikhiba aduda tapna Sylvia gi manakong mayada amuksu hairaklami. Noigi crush convert to lovers hai postina ta heba yengauru nakna lei kansida tungda lepa nupi singsina ngan bade irang tawsilisi yengune. Sylvia nokfet tamak tawi pakhum di pirakte mamai dusu leithorakte ikai manbagi mapi dusu ira chelaklabani kari maram gi kapningliba masa phaba khangjade mamanabine ukini khangkini matagumna tumina adumak leishili asumna matang check tawbasu loiraduna magi taba room singda changnakre. Rebecca, Sanathoi, Sylvia room amadada punna taminei aduna humdu punna dum changminare. Asumna pungkhragi tungda exam suloiraduna magi thongnarakle. Gate wangmada leptuna makoi maseno sinaduna exam gi maramda wari tawnari. Masai de sedo kokta tholakpa pangi di salami. Sanathoi na Bima nangda nate aisuni. Ngasidi Sylvia na naisilame harine. Sylvia sukumlai. Is kana haiba. Nang ibu iramdrane. Kadaidagi ayi khuido ozama ko ngawdini. As mathangdi maths ni ne bit kalaiti. Maths tani aidi makpu katuisi. Sanathoi namu. Hoine ahiba noigi dilairiba. Haitaba khoidana lubai wani. Sylvia thoina tasiludi sanariba waridu gate manungda onsinduna amuk nganba tholakpra yengi. Atay mamanabisingdusu mayumda hanakiba yaw lambigi mataida leptuna gari ngaiba oina wari watai sutawnaba yawri. Makoi ahumsu nakalamada tongana leptuna lei tasingbagidi chingkai hoi nganba hoi tholakpa ngairibani ikui kuidana nganba hoi sutholakle. Makoina lepliba adomda lakpa ubada Sylvia thamoi nungda harauzei adubu harauramba adu khudakta nungaitaba romda mahut sinki. Haujiktada maithong maka lamna momo nokna leirambadu khangaudana hanglaba tiyada amuba nongi mapaina kupsinkibagumna maithong maksinki. Nganba hana yengramdre kanastu mamanaba kharaga kariyedu thauduna chatkre. Sanathoina nganba chatkre nabani gi sikaino ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯀꯧꯅꯗꯕꯤ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯔꯕ ꯉꯁꯥꯏ ꯂꯥꯛꯄꯒ ꯕꯦꯜ ꯇꯥꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯐꯖꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯒꯤ ꯇꯟꯖꯥ ꯂꯩꯇꯕꯒꯤ
ꯀꯧꯔꯛꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯕꯨ ꯍꯔꯥꯎꯅ ꯀꯧꯔꯛꯀꯅꯤ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯦ꯫ ꯅꯨꯡꯁꯤꯅꯔꯦꯁꯨ ꯍꯥꯏꯔꯒ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯕ ꯉꯥꯟꯕꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯤꯜꯚꯤꯌꯥ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯊꯣꯠꯂꯕꯤ ꯇꯅꯧ ꯇꯅꯧꯔꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯀꯥꯏꯕꯅ ꯉꯥꯛꯁꯤꯡ ꯉꯥꯡꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯉꯔꯥꯡꯗꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ, ꯉꯁꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯉꯥꯟꯕꯒꯤ ꯃꯑꯣꯡꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯗ ꯈꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ꯭ꯔꯥ?